Akasvani Imphal Ketrimayum Chitrabhanu na pau pazari ahanbada maruoiba pau Security Force na Rajya asigi tongan-tongan ba mafam singda area domination amadi thiba humbagi thabak lepna chathari Med Department hairi Rajya asigi mafam kharada lakliba numit humni asida akha araw yawba akanba nongle nushit mayoknaba yai amasung Lok Sabha mikhal gi tarushuba tangka ki vote housing ha ki mamangdagi thadana ba hokre numida wairam pung taru fawba vote thadana gani Security Force na Rajya asigi tongan-tongan ba mafam singda area domination amadi thibu humbagi thabak lepna chathari Bisnupur jilla gi wangudagi thibu humbagi thabak chathabada magazine yawba 5.56 mm gi ensas LMG ama magazine yawba 5.56 ki mm gi ensas rifle ama amaso nongmai maru yankai fagat pangamki Manipur Police Control Room na thador pacherol ama nahai Manipur Police na drug lalon ba mi ahum Imphal West ki sekmai area dagi fagat kre bakoi dagi mobile handset ahum sel yawba wallet ani Tata truck ama WY tablet yawba amuba khaw yankai fagat pangamki India Meteorological Department hairi hayeng dagi tha sigi kungani pan fawba Rajya sigi mafam khara da akha araw yawba akanba nonglei nushit mayok na ba yai Hayeng amadi tha asigi kunipan buna yellow alert lokthopga lunena tha asigi kunteret buna orange alert lokthokre Hayeng Rajya asigi mafam khara da pungda kilometer nifu dekina yankai fawba akanba nongle nushit mayok na ba yai hairi tha asigi kunteret na pungda kilometer yankai dekina humpu fawba akanba akharaw yawba nongle nushit mafam kaya da mayok na ba yai amasung tha asigi kunipan dana pungda kilometer kuntra dekina nifu fawba gi changda nongle nushit mayok na ba yai hairi IMD ki matung ina nongchu Bengal ki samudra khongban sing amadi yumthangnari ba Bangladesh sa hayeng akanba nongle nusi remal na chething piraba yai Amaramda leba asigi ate mafam singda lakliba numit marini asida sabagi chang hengalakpa yai hairi biba asigi senior scientist RK Janamani na Akasvani da hai Punjab Haryana Rajasthan Gujarat nongchuk thangba Madhya Pradesh ki mafam kya da sabagi chang Celsius degree nifu mari degina nifu nipan phawba yoroba yai piba masi yenglaga bibag asina mafam sing asida red amasung orange alert lokthokre Sri Govindaji Dhup RT Marup ki secretary Laipubam Ibocho wa sermana luching mamyur kangbu amana ngarang Rajapal Anusha Uke unaduna nongchu Bengal gi nabatip te leriba Anu Mahaprabhu complex sengba sagatpagi thabak chathariba adugi matangda pawdongkre mir kangbu aduna hariba mafam asida Manipur gi chehi khudingi miyoi cha kaya na tutha chali maramaduna tutha chali ba miyoi singna thengneriba khudong chadaba sing ko naba mafam asida hena ningthina senga sagatpagi tangai fadaba leiri haiba wafam thamki Rajya Social Welfare Director Ngangong Uttam Hairi Al Oiraba Singh Tathi Taoina Tawba Haibasi Ekhugi Kunai Asina Yaba Pide Aina Suyade Kanagumba Miyoi Singna Ahal Laman Singh da Tathi Taoina Tawba Thengnerbadi Mari Lenaba SGO Singh da Wakat Piu Wafamasi Imphal Zilagi Hautabi Luang Sangbam Awang Lekai da Leiba Chehi Humbudra Tere Rom Suraba Ahal Amabu Mamau Nupi Anina Tathi Taoina Tawki Haibigi Thogdoka Matangda Hangang Police na Lakhot Kiba case amaga Mari Lenana Director Ngangong Uttam na Phongdokhibani Mahangna hai Thogdok aduda chenaba singkupna thijinduna aingi pifam thokpa chera phanghana ba honagani mahangna hai Ahalamanda Tathi Tawai Tawba Phatti haibase khoi culture na su yade ain na su yade ima ipa mi no bolai ni hainaribani aduna kana gumba ahaloiraba singna khudong charaktaba awana tarakpa taragadi magi SDO da wakat piu Yumsarolgi matangda khanana nabagi thoram amanga si pangthokani thoram asi Civil Engineering Division Board ki mieng makhada the Institute of Engineering India Manipur State Center na lining to sanamahi temple borga kusam naraga Imphal Vezilagi haying khongbal ufong yumpham da leiba lining to sanamahi sanglen da pangthokani Scientific and Social Outlook on Yumsarol haibe hiram da pangthokadaba khanai na ba aduda yumsa dingai da tawgodaba thorum singi matang meite yumsa kanglon yumsa kaisana chingbagi matang da akhang ahi singna wa ngangani 33 kV kuman kay sampat ay steel line nga si ayub pung nipandigi nungtil pung ani fawba may mukani Imphal Smart City Mission gi makhada tuel gi nongchuk thangba amadi kangla nongpok torban sengwa sagat pagi saruk amo oina electric post yunggadaba maram na kay sampat substation amasung kangla substation na konba mafam sing may pangloi haina MSPTCL gi chirol aman hairi
Panthoibi FC Langthabal Singzamai Oinam Tingal Chathariba Mangasubo Oinam Charlie Memorial Open Soccer Tournament ki final changba anishbu team oire ngarang numidang saniki ba anishbu semi final match sa Panthoibi FC Langthabana Baby Singzamai FC bu Panjil Ahum Anida Thoiki final match June Anida Kanglecha FC Singzamai ga Panthoibi FC Langthabal ga sanagani Director Makhagi AIFU Youth League ki final match ta Classic Football Academy Chingmeironga Sukadev Delhi FC ga sanagani match asi Gawagi Nagaw Panchayat Stadium da numidang wairam pung mari da sanagani Classic Football Academy ki coach na Chandam Chitrasena oiri aduga Sukadev Delhi FC ki manager na Nangmairakpam Uttam Singh na oiri Tabiriba Pawasi Akaswani Imphal dagini Lok Sabha Mikal ki taruk shuba tangka ki vote housing haki mamang dagi thadana ba haukre vote nimidang wairam pung taruk fawba thadana gani tangkak asida Uttar Pradesh ki seat tara mari Haryana ki seat tara Bihar amasung Nungchu Bengal ki seat nipan Delhi ki seat taret Odisha ki seat taru Jharkhand ki seat mari amasung Jammu Kashmir ki seat ama yauna puna Lok Sabha seat yankai nipan ki damak vote thadanari Odisha Vidhan Sabha ki andro nipun nito ki Mikal ki vote su ngasi thadanari Mirep oiribi singi manungda BJP Luchingba Dharmendra Pradhan Menaka Gandhi Manohar Lal Khattar Sabit Patra Manoj Tiwari Congress Luchingba Dipendra Singh Huda Kumari Selja Yauri Marasa Tere Shuba amasung oroiba tangka ki Lok Sabha Mikal gi vote khomba gi thabak kham thengna kale ngasi phongba pauche singi maru oiba pawgi dama hauze Chitrabhanu Premchand leire Premchand Thagachuri Chitrabhanu Manipur mamang me ahum dagi thokiba iranga melena Supreme Court na thamkiba wafam mamau nupi de manembok phukibagi thodok amasung Tribal Affairs ki Mantri Sinbiu haiba pausing ngasi phoma pauche singi maroiba pawena phongbo thenare Shanghai Express Manipur edition da lisingani kulumdogi me ahum dagi Manipur da lerakhibi irang haiba sub headline asugi makhada sentiment ta chakada banate haina Supreme Court na thamkiba wafam asi headline piduna phongle Supreme Court ki policy The Morning Bell Imphal Free Press People's Chronicle amasung Manipur News ki ahanba headline oiri Jingmi tamigi lukmapan na punsinduna mipam pangthokre Minister Letpau Haukip leitabadagi mahak na paiba loisang sing pumsi sire Minister Letpau Haukip loktoklaga mahut ama hapiu haina Indigenous Forum Manipur na takshan kre haiba headline asi huyel lan paugi ani shuba headline ni Pau asiga manaba pau naharol gi thodang amasung Imphal Free Press asu ani shuba headline piduna phongbo thengnare Israel Express ki ahan headline asi Moreda Leiba Eastern Science School gi jingka phakre polam kaya huran khre haina MCM na thamkiba wafam asini Maitai kuki yauna phurup kaya na saruk yaba punna hingminasi haiba thoram pangthokre haibasina pauchi asigi ani shuba headline ne Mafi thokpa makai manempok phukhiba mamau ani thodoktugi video namkhiba machanupa police na fare haiba headline asi sana leibak pauchi gi ahan headline ni Pawsi ke manaba pausing tungan ba pausi singda phongbu thengnare none da sabagi chang Celsius degree ni phu yokre mai lakpagi chang naidabana asaba khangmada hena awa mayok na le haiba headline asi Shanghai Express English edition gi ahan be headline ni Pawsi Tamilong Times su phongbu thengnare State ke thing malere basu Manipur river gi mathakta RCC ki thong ama semgalakli CM Birenadi state government na lokhotpam thokpasing lokhat le hairakli Hari headline asi pona pham pausi gi ahan headline ni Taruk suba tangaki mikhal sem saba loikre haiba headline asi Manipur Mail gi ahan headline ni Hills Hornbill da Senapati District Headquarter gi mai laktabada maram oiraga awawa mayoknare hari hiram asi solution pibinaba leitri haiba headline asi phongbo thengnare Ganview Mail da Cyclone Rema lakpaga loyana me kuntareta awang nungpok raya singda akan menung curaba yai hairi ba headline asi tungan ba pausi singi lamai singnasu phongba thengnare Chitrabhanu Thagachari Premchand aroibada maroiba pau amuk hana security force na rajya sigi tungan ba mafam singda area domination amadi thibumba ki thabak lepna chathari Med Department Hairi Rajya Sig Mafam Karada Lakliba Numit Humni Asida Aka Rao Yauba Akan Banong Lisis Mayok Naraba Yai Amashung Lok Sabha Mikal Gitaru Suba Tanka ki vote housing haki Mang de Gitada Naba Hokre Numidang Wairam Puntaru Fawa Bot Tada Nagani Paulo Zere